हंदक्ता अखोगी स्टेट मणिपुर असिदा मियामगी ओइबा लैंगाक सासोन असिबु मुथतलगा थमलगा इंडिया के प्रेसिडेंट ना मागी मिहुट ओइना मणिपुर की गवर्नर बु महाकना हेक लैबाक असिबु ngakkhibadagi lamdam asida sahi ani phaningchit yauraba lamdam asibu machet machet thugaina bakkanna lan hauriba kuki singa sina makhoida mathum marang hauba horakhi makoina mathum marang hauriba nungai mathoi ka ki basigi khwaidagi chawba maram asina makoina makoigi number 1 enemy ni haina khanjariba hanagi chief minister n biren singna state asida chief minister hek oirakhidaba mikup amadi center na manipur asibu hek supai pasin khibadagi makoigi separate administration gi demand asi phangmagi pandam madu naksilakle haina khanjari asumna makoina haukhiba tha kaya asida makoida thengnarakpa experience mayam asina maram oiraga kuki singda positive oiba impression amasu pokhanki madudi center gi laingakna kuki sing asibu maitei singdagi hena lumna lawi luna chana tawbasu heli makoina tawningba tawbada manipur gi chingi lamdamda mathau tawriba indian army amasung paramilitary force ki miyoi singna phawbasu athing mapiba amatangamde suspension of operation su gi mingda kuki militant sing asina ka henba lichat kaya ama chatpa targa su center gi laingakna khangsinna de kuki sing asina aduk mangak kaliba ngangna saknaba amata yadriba asi maram sing asi leibana ne haujik amuk laksening mawafam adude haujik manipur asida mangna tariba problem mayam asigi solution asi karino oirakani masigi lambi asi amuk tang thiminasi aikoigi iramda masigi kairaba saktam asi amuk nauna sagatpa hanagi saktamda hanjinba yana ba honabada masigi road map amadi darkar oi masi karina oibi yabagi haibadu khanaminasi masigi matang swai sida kuki singi oinadi nakai senglaba phirep amani haibadi separate administration in the form of union territory haiba demand asi phangdirba makai maitei singbu hatpa makoina occupy tawba lamdam sing asida maitei amata changhandaba haina phirep asi suong hongloi aduga amuksu maitei sing asina haribana lamdam asida hanadagi matam kuinadagi laiminaraklaba khundaminaraklaba sing asiga nungsi janana hanagumna laiminagani adubu lamdam asida ikon konna jangsilakpa drug karbar tawba mitop kaya asi maramda hangadabani haibani lamdam masigi lamkai amadi apunbagi saktam amata kaiba yaroi haibani mataw asum tawna phurup animak asigi tongan tongan ba wafam sing asi taraga karambana achummano karambana hena chummano haiba asigi warip ama logadaba authority adudi india lengakni haujik amuk aikoina ure madudi india sida leiriba indian amana india gi manungda sangthok chenchin jadaba sathok chechin jadaba national highway amada india gi akhannaba miyoi phurup haibadi particular community amagi miyoi sing chatpa yadaba india gi lon ayaba pifam thokpara masi tasing haiba taragadi law gi mieng da yade constitution gi mayoktani adubu law na yadaba adu manipur asida yai manipur asida law laitaba lairabasu sanadaba lamdam amani law laitaba lam law asibu ikai khumnadaba mi ngasigi khunai asida mafam laite makhoigi law asibu ikai khumnadaba ain gi mayokta laiba mibu sairak pinaba akhanaba law laiba khudimaki oiba law book singda iri india da su adugumba ain asi british na india da palingai matamda anganma matamdagi sembiraki madubu kawi indian penal code ing kumja 1834 da law commission of india gi recommendation gi matungina semkhiba amasung ing kumja 1862 da sanaba haukhibani matawasum tauna indian penal code samna ipc haina khangnaramba adu ing kumja 2024 gi july gi tang amadagi di Bharatiya Nay Samhita haibadi samna BNS haina maming onthokre asumna sairak pibagi satnaron sing asida machi amada soidana makki palamgani manipur gi lamhen tu henba kuki sing asina suriba wakai sing satliba sajat mayam asigi damakta kari sairak pifam thokpage kari pibe yabage kari pigadagi haina soidana makki khanaramgani union home minister gi yathanggi matungina manipur gi governor na lokhalakpa khongthang phauba ifong phongna singnari apiba matamgi manungda niyam kaina paiba nongmai sing surrender tawnaba khangan ba targa su surrender tawroi lauthokpa gumba union home minister na manipur gi lambi sing asida jati khudumaki oiba mi tuangba puba gari sing chatpa yangadabani
free movement lehengadabani haiba piba yathang adu handokadabani haina mukpa ngamba district amagi SP bu wanted lauthokpa criminal ni hana lauthokpa ngamba anti national oiba thabak kaya ama ipong phongna tawri nganghai daba tawhai daba kaya ama su tawri ngangli makoi gi lupsing asina kadigi damakta masi aina yadaba lon yadaba lupni haina ngasi phauba lauthokna thamli banu asi yauna ka henna lam henba kuki sing asina chati bali chatsing kuki sing asina chati ba mayam asi India gi home ministry na naw chawna joklaga thamakhi bagi maheni nong mata su nong mai kapna khidaba makhoiga nong mai kap lep na bagi damakta khuyek pinariba ministry ni masu ahum gi India gi jati gi phiran senglaba asibu kuki nupi sing asina inapi amagumna illaga mangthok piri Indian flag pairaga Indian Armed Force ta nongmai nungdum nauri kaplaga landari masi mayam asibu una khangna India gi home ministry asina kumhai yenglaga laithokli Indian flag asi matau kamdona kadai da karamba matamda sizinagani khangdaba national anthem maron sunu su phadaba kadai da sakadabano phawba su khangdaba Indian Armed Force da attack torom dai da sarak mayai da janagana mana phawba sakalakpa haibasi makoigi apangba adu mapan thorakpani matang asi jawrakpada makoina tawriba thaudau asidi maitei aikoigi pawro tongjai marinda samu letla lu haiba asi ningsinglaki ningai tawrakpa lamhenba angangda law khongduna tanbada machi lengu yadrabadi tamthina sa san phubadawna phuba makhoibu waraknabagi khwaidagi oiba lairba pambaidi lichaini akanba chaiphu matang asi jawrob phawbada kari maramgi damakta Indian Armed Force na makutta khulai pairaga tuminna adum laithoklibono Union Home Minister Amit Shah na pirakba yathang adu pangthoknabasu hotnarure adubu nungdum nauri mayoknare nakpak ani muknare nongmai yaurakpadagi ama sire sokle kaya amana mathangi numittagi kuki taba lammakai pungthing thingjilagani haina lauthokki total shutdown tawragani haina lauthorakki karisu natte mukpani makoi singa sibu luna chana tawbiruba hairi makai yabani haina khanba makoi singa sibu matuna mattegal loi haina thajaraga adum leiba asini leibaki lo thugaiba yade haibasi khanghanabagi damakta linglibani police department amasung atei armed forcing Union Home Minister na Manipur gi lambi sing asida free movement tawhallu tawrakhiba adu yathang adu yabre yengu yadragna tuku haiba natte lo masak khangdaba lo asibu ikai khumnadaba sadagi onba kuidriba mioi phurupni numit adu da irang thokle asok apan misi mina su yaunare Home Minister gi yathang adu handokani haigedori bara nini shuba numitta thabak adu makha adu sathalakidabada karigi Kuki militant sing ITLF kotu Kuki NP Kuki jo council chingba masing thingamdraba mathong maram khangdaba lup sing asigi detect makhada India sarkar asi leifam thokpara natragana Kuki singi damakta India sarkar da asuk sauba sop konar ama leiriba asi kari maram gi damaktano masi han amuktang thiminasi